Russia Ukraine war gi matangda aikhoi khudimok tare adu ngasidi mirong gi war stay khara khajik thaidok laga aikhoi isha gi oiba Russia Ukraine lan marak stay da lalak stay da tabul jam interesting oiga da badugumba topic amagi maram da khangmina se aikhoi Indian Army se masita singna super power amara natraga dhap tawba malhanba ka khaiba dugumba tat pat ki army oi doribra aikhoi Indian Army se chinda khak akan ring singjaba malem ge teli baksing da Sungki ki bida dugumba army moi doribra Indian Army ki ta singma chuma magi machu thal tarba sakti du madu kaya muthe kan bazano uhang sing asigi pakhum khuding mak sing sigi pakhum ngasigi video se khangmina se India prithvi sigi khwai chaw tari chubli bawni aduga ani suba khwai mising yam le bawni malem sigoina khwai lan mi mising yam le ba khangat pada Indian ani sub de lady khwai shakti leiba khutkan bangan ba khangat pada Indiana mari sub de lady malem goina khutkan bangan ba le ba khangat pada mari sub de clear ba haibse masi pangnop nop trabane Indian Army ki agi mitik shakti le kadai phabu kari to bongam me haibse macha tan khangmina se Indian Armed Forces na manung chali se Army Navy amadi Air Force ne amadi masti Central Armed Police Forces Assam Rifles Coast Guard Special Frontier Forces singma forces singa sinasu support tori bane Indian Army se maram sina ko Indian Army haibse da punamak se subjin jarabane Pulap Punsilag active personnel Laktara Mari Madi Reserve personnel Laktara na Laybak Singak Senduna Lady Chao Kraba Malim Sigi Subne Laybak Mari Kakta Anti Satellite Ki Kulai Le Russia America China Kangni Hidana Ramba Anti Satellite Shakti Glamgel 2019 India so Din Mangamki Anti Satellite Weapon Glamgel State Noi Hum na Pari Sakti Dungas Di Ex Lady Hain India so Moi Hum da Pong Tamuk Naramba State 2019 Nagdi Mukpas Yakshilaki Blessing Back House. Wangjing SK Legai, Narimam Redkaliba Back House Stagi, Makalmatil Kunimaki Cakes, Brownies, Cookies Amadon and the Chimba, Makalmatil Azaposing Pumpigani, Azaposing Asagi Mahau, the quality unity, Machanam Tang Mahau with Blessing Back House, Ling Simida Dona Sunkau Kawam the Sumlebi Horani. Take away the home delivery and Imukikutong Zavasukizari. Back House the home based of Zabamaramna, pre-order to Nabakanjari. Birthday, Hizing Pot, anniversary Mataki special cakes. Order to Vira Piagani. Screen the Hapsari when the Marmek that was Mokol to Vira. Blessing Back House. Chin later detected Pigano. Anti satellite weapon as na, Karito Bungami. Kadumbaliba Amna satellite Sinatana, a Queen Jagi Ipo Frala Pomatamda. Masiki Klais and satellite to Mafamstag line a cap tabangam dorivani. Kadumbaliba Amana, missile Sinatan in Yada Landra Pomatamda. Missiles in the King of Kikans and with Jamasana Maranai. Ballistic missile defense system also. Southern Putuk Zakre. Masih putok na buhon na wada aikwegi rocket man Dr. APJ Abdul Kalam na yam asawu tawdang na rungki. Sige misal sina kiyam sana paiduna yak na matangay na bangami adung kang bibra. Agni 5 km sing mga dagi nipan pawo paiduna maiki mali dagi aikwegi India si ngak sen na tambangami. Hausi uja agni 6 so kana sem saklivani. Amade agni 6 asti kilometer lising tara nitoy pawo paiduna mataw pangtopang namgani dana pangtopli. Masina suloy vinatri. Malam Kwayang ba supersonic cruise missile Brahmos SSO Diamsung Russia Lebanis na kusam na dun sa amin na kivani. Sige missile say patuki matagi advance oy maduri Philippines military na China gi mayok tang action jana gudam Indian Army dagi leja gi haina order to rokibalay kravani. Philippines tanate Vietnam amsung Indonesia so masigi missiles leaning bagi wakang tupa horo kravani. Brahmos wants it oko Makul ki ayang mudagi sarung nipan yang kana paibang ngambatugumba Ramos tu sem saba ho kravane amadi masai 2024 fawdadi sem saba lo islagani hairi lising bari sanipan mathaki tanks lising ani chani mathaki aircrafts jahum mathaki land jahaz submarine kun aircraft carrier ani hari business na lebak sig defense system yumpham thon badi yauri Jahi amada thadaba aikhoi defense budget asna 4 lakh crore rupees ni masimuti aikhoi apunba budget ki chada tara mari odibani matangsta khangning ba phobira masu yai madudi hauji hauji ki India atopali ba amda glanjak sukna bale bisnati adu kari sukya ma paisa sei military dai thari bano haina masigi maram de aikhoi lebak sei atopali bak sna ki hangoi na loina rakna ba khana ba horok tana ba external tra internal threats ng safana thamna ba lan gi khusulai phaw hidana ba sakti gi lamjal state ta ngai fadana yaushin da ba ya da banani nakal marum da lebak sandi thamba
ngamkhai ngak sen bukhak natan Indian Army na yam singthaningai oiba atai topa thabak tharong kya amsu leptana paikhalibani khudam oina military engineering services as India gi khwai chaw construction and maintenance agency ne adom ladak da koiba sapiruragadi soidana khangbiramgani khadungla pass masim malem gi na khwai wangba gari thawwa yablambini aisu nongmoni famsta back to chalugi khanjari siglam bisi semsagat pithabak sun Indian Army gi 50th Engineer Regiment na paikat kibani Indian Army na sumnai numit nifuni khakta ladaki khungang amada sigma suspension bridge samsu sakhi panbayai the Border Roads Organization BRO sisu Indian Army gi makhada lakune ngamkhai gi jaga sing infrastructure semsagat pa haibsigi daita makhoina chawna loribani malem goina khwai missing yamna kanba rescue mission singso Indian Army ni jathaki pangthoki khudamoin operation rahat Masta ising sauna marmoiduna awa phumna tarabu Uttarakhand ki prajalising taramapan ka satro Indian Army rescue toki mitar lising turki awang dalariba hiasinasna malem ni khwai wang balan bungne mafam se ki temperature khutong thingai ni kadugum badadi -60 degrees song inglibani nongmai maruna panduna sibadai ingman hena mi sibasi famstai da 1984 ri ngasi faw Indian Army na mafam se inkrabun paki mafam se nongma gang da ngasi phawba ngak senduna lagli Malem sing santi mara chathana matham liba UN peacekeeping force the khwaidagi masing yamna lami contribute to libak sun diane Indian Army ne Indian Navy ne anti piracy operations changnai na chathaduna lagli Indian Navy ne escort to khiwa jahasing da ngasi phawba pirate attack amda chathakidre adubo masipuna maksu iduna so Indian Army ki challenges problems kudong chadaba muta leitra hebadi mukso yam chawna landoribani border ngaksin bahibsing matang lagadi India na China dagi tamjaba yabadugumba fibam area yam leiri hena hena phaganda ba yaroi dabudgumba area yam leiri 1962 den India na China gi khutta kari gi maithiki maramdi matam du khoi lan gi damak sem saduna lehaude lanama mai pak bahibs the logistics mafam matam chana lan mim di khusuklai pisla wives ga yam nakna mari leinei Ladakh asum thangna kalur China di makoi lan mising support on gidamak railway faw sa ba hukravane matang state India sunai border area sing da lambi thong sem sak pahruk ta ngai ri geopolitical tension have stick khang hoda mani thongna garng hekta chaklak poithoi hojik Russia Ukraine lan suknari bisne maram snai koi sem sa da ya da bane akoi gi military technology matam chana chana upgrade to da ya da bane tangai fa da bane 1962 gi thodo amhuna thokna bai khoi sem sa da lai gi da bane matam chuppa ama boiro masti Indian Army masing da su yamle experience su naire thonaling jela su watre foi ekhina malam sigi khwai khutkan pangan ba military du na chadar su Indian Army nongmanong gi khumang choksli be dumba malam sigli ba khutmna kinabat kumba army madi oire Indian Army dhapkhak dinate